अहनबदंग सिंगमुरुई पाउसिंग मियाम द काना पीगदब स्कीम कया नमसिंदुना थमलंबा कंडेम तोवी मतुंगना तौरबदि लेमना थारो हैना चीफ मिनिस्टर एंड बिरेन सेक्शन वाक पीखरे Handloom and Handicraft Development Scheme Commerce and Industries and Textile Minister T.S. Biswajana hodokre amadi Tamilong District ki oina metric ton lising manga sanba godown nama saragani haina Consumers Affairs Minister Karam Syam na hodokre Krumdre yang tabri basing talam nok sebolo na pau sanok dre miam da kana bapi ga da scheme kya nam sindano thamlamba kandem towi matung da torob de lem na tharu haina Chief Minister and Birena section wa pikre wa pharmacy labor and employment department na nimit samani gi manung da tawki ba thabak thorom sing uthokpagi iboyama sumang lela sanglel da pangthok ba thorom da mahana phongdok kebani tharung gi saro mo oina register torba sinni singi smart card hogdokpaga loinana cycle jangkhai swing machine samakun amadi school bag sani suyan thoki Tormadu da Deputy Chief Minister Y.J. Kumar amadi Labor and Employment gi Minister T.S. Radhesam Jusraki Deputy Chief Minister na Manipur gi Sinmi asi awang bathak da pukhatna ba government asina angam bathak da hotnari Sinmi singna su makhoi gi khosuman phanglaga thabak da khoida dadbigi hinabi thadoksi haiki Chief Minister na makhata na Narendra Modi gi lising makhada government asina pakaliba si khwaidagi hena lairaba mioi sing afaba thak da pukhatuna Miambu punna chakot minabani ngasi piriba sinmi card asina makhoina narak yelakpa matamda mating pangba macha masugi mai masing tamda mating piba amadi chai hompu surba matamda pension piba gi khudong saban leiri asigumlaba center na packet pa miamgi yai phagada scheme kaya matam sangna namsinduna lakli masi hojik leiba government asina yaba ngamloi prajada awaba piba ikai khunadaba amadi miamgi khandaba mioi sing government asina lemna thabig wafam leite Praja sing punsi kanba madi awana kwan bai basi government na sige matangar ba pandamni haike Saruyaki Minister T.S. Radhesam na ten carbon with Germany gi matamas da department na sinamyang awawa ko hanna ba thorang pakat pangamba sin nungay ba po e sarkana pakali scheme sing asing khudong sa sinmi sing lobyo department na mamang the smart card lising taruk pinano pandam thalom lobasu official sing na kanna hona badagi ngasi lising taruka sangwa hanapiba ngaungada ba simak thagat ngai ni matung taba da su department na sinmi madi myang gi damakta leptuna yaifa thorang kaya paket kigani haiki Honorable Prime Minister of India, Sri Narendra Modi ji, last May lagi hogudo bani haiba. Aruiba mi lagi pani ilaya mi lagi hoga sabka saath sabka vikas. Sabka pani ilaya mi ukalaga samahan sal lagi. Adri sabka lakani hari hindura orang sienda. Aina aisa kota nasibu menasi. Mana sama silo. Hai ayah bibir kita muda ayah masih Tungda polam singadu sinmi singda khusin nabaga loina Chief Minister na Thawal amasung Bishnupur district ta season nagada ambulance ani su hangdokhi
Handloom and Handicraft Development Scheme ngasi Commerce and Industries and Textiles Minister T.S. Biswazina hangdokpagaloena khangalaba fisabi singda solar home lighting system yenthokre. Department of Textile, Commerce and Industries amasung Directorate of Handloom and Textiles na sinduna konung mamangda leba Manipur State Film Development Society Auditorium Hall pangthokkiba tormaduda Manipur Handlooms and Handicraft Development Corporation ki Chairman S. Rajan, Parliamentary Secretary Thoksum Settiberta, Parliamentary Secretary and Indrazit, Commerce and Industries ki Principal Secretary L. Lakhesh Surgaki, Kangalaba Pisabi Lising Tare Subna, Humudra Nepalda, Solar gi Mai Thanarwa Port Khosinaki, Minister Biswazina, Anawa Government Asina Tabak Piduna Sel Tungi Pipam Pagal Anduna, Tangdu Letaba Lamdama Ohenanaba Numitsamanigi Program Sarumo in a schemasi Hogdopani. Chinsang Sing Lingduna Yom Sung Kutsa Heavy Potok Sing Hana Putoktuna Madugi Kanaba Kudaiba Kudabi Singi Pibam Faganaba Honagani Akogi Natka Sagono Laklaba Yongamadi Kusa Heavy Bolom Sing Hana Utok Nanaba Masi Oba Expo Hana Pangtolagani Paulungi Kudong Sabapi Nanaba DPR Semaloire Cabinet Putoktuna Kanabamatung Mari Lenaba Ministry da Lankanaba Torang Toragani Haki. Nasi kerja kita mungkin orang nasi sedang official orang tabuk tori, bah, ekor minister orang insas berjamian, ekor elect orang kira kan, orang iba, tu kalau chairman happy riba, nanti parliamentary secretary happy riba, principal secretary orang iba, kalau direct tamu orang punya happy wakil orang cat payar orang macam, pun collective orang state ama promote apa, state ama cakulan bah macam, nasi ekor na, irom dom cakulan dena, kanara lah agak cakulan itu ino. Atau apa, mi ke foreign countries ke natraga, atau apa India ke mainland ke lakan tak Manipur state, so much of the fun piram bayai, atau so much of the knowledge natraga, suggestion natraga, so many apa technology piram bayai. Adu pun masih ki ek tak betul mesti kena orang, aku ingat si jami dari pakoi dia. Adu aku ingat si ek tak tu bah, ek tak tu nak leram masih aku Manipur se. Adu ke mati kiam cota orang ke apa sih nasi aku reaction pang bahor mana. Tamelong District ki oina metric ton lising mga senba godown nama saragani masigi namang ta center na ayaba pirak paga loina na senpam sing kai thok le haina Consumer Affairs Food and Public Distribution ki Minister Karam Syam na phongdokre wafam singarang Tamelong da sarkar asigi nimit chamani ki program ki saromo oina Chief Minister ki pokta mathungina Tamelong District Headquarter da Ministry of Minorities Affairs ki sentang makada saba Girls Hostel ni sangaba ki thoromda Minister na phongdokbeni Hostel ani adudi District Headquarter asigi Christian Model English Higher Secondary amadi ITI Complex Gaidong Ward number 4 ni ngarang sangaba ki thormadu da local MLA Samuel Jendai DC Armstrong Pame amadi district asigi mokok thongba officer sing na sarwaki taronga mari lenana MLA Samuel Jendai na phongdo kibeda Tamelong District asi sehi tara mangaro masi sakotorang ki thabak amata paikat tana lakpadagi atai District Headquarters singa yengnabada yamna khenare Anoba lenga kasina thuba matamda miyamna thengnari kudong chadaba sing amadi darkar oiba sing sengwat sagan ana bakhonargani masida district se leriba miyamna angam mating pangbiu haiki Minister Karam Syam nam kata na phungdo kibada tampakta sakotorang ki thaba ama paikat pada singi mafam singda ani paikat tuna sakotorang ki thabak sing athu matamda purakna bakhonagani sing nasada marfudara oiba state asida sing sakotana Manipur sakole haibi yaroi district asigi oina seng metric ton lising manga thamba yaba godown ama sothuba matamda saragani mari leneba ministry na sangada senpam sing pirakle haiki miyam gi mut oiba sing na su thamoi sengna thabak torbu matamda da sakot pa khunai ma porpang ngawgani government na paikat pa thabak thorom sing da su singi silinok sing mating pangbiu sing tam thong manana sakot pa purak laba matamda da aikoi masal gi marakta hena nungsinaba porpang ngawgani haiki kinga chatpasigi nungi wan nungi sakot thawang adi khara andari no mafam se sakot thawang tawsi haibne sing tam nungsinasi sing tam adi amato nungi wakal wanda porchya adi sing sakot ragadi adi akoi Isu musina itu poro harusnya aku isari kazaran aduga sarkar isu kazaran aduna singtam kairis di geographically kai aku learn ni structure sih aduga ni di kai benar dia ini rasai aku ini space viva untuk ngajar ini lagi itu jati mari sini manungga aku siapa jati yang di show itu malam hari na ini highway itu aku show itu semua perkara mau ngoloi group ni aku kain tak kena berai dia Manipur ki Rajya Sabha ki miut oina khan kaba Khetrimim Bhavananda Rajya Sabha ki member ama oina wasuk lokre ngarang Parliament House da Rajya Sabha ki chairman Hamid Ansarina
Constitution amasung leibaki apun bagi saktam ngakna bagi wasak lokhe tormadu da Union Finance Minister Arun Jaitley amadi ate Minister Singsu sarwaki Babananda namaki wasak Manipuri da oina lokhe ai ke Babananda Singbu Raja Sabha ki sadasya ma oina kanbiraglaba maramna aina isor pandan wasak jari madudi aina lingkraba Bharat ke Sanvidhan bu aina asengba thajaba amadi rajbhakti ujargani Bharat ki ningtamba amadi amatta oiba saktambu aina yokat jagani amadi aina pakat kadoriba ithogdangda pukjal sengna pangthok jagani Cycle Subdivision gi manungda leba awang longa Kwereng High School gi building Parliamentary Secretary L Susindrona ngasi sanggakre School asi RMSA gi makhada sakhibani tormadu da Education S ki Deputy Secretary L Nandakumar Education S ki Internal Audit Officer Rong Hengams Sakasu Sugaki Parliamentary Secretary L Susindrona Singi District Singda Infrastructure Sing Sangot Saganaba Government Asina Kanaba Packaging Center de Tanari Singda Leba Government ki Employee Singi Lepam Topa Quarter Matiksana Latri Tangai Fadana Employee Kudimakta Kisin Jawaka Ani Leba Quarter Sing Pinano Honaragani Haike MSF ki lising ni tara Nepal gi oina thau puriba sing hena mapangal kanna miyam gi thabak toba ngamna bagi damakta Finance Secretary oramba thodam hemana Joint Secretary gi pham puragani mana Finance Secretary oina signature tokiba letterhead amadi receipt book sing senaroi nona Finance Secretary oraba Naurem boinauna create piba letterhead amadi receipt sing senaragani hoji pawgi martana te be matang lomanasi Heart operation lising tara mangagi mathakta pangthokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Imphal da open heart surgery bypass surgery amasung makal makhagi heart operation Sky Hospital la pangthokjaragani angangidi OTM sung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi kudong chab lejagani akupa marol gi damak Sky Hospital gi reception ga tanabiu Ladies Fitness World Keshambat Junction Tidin Main Road Ihan hanbo oina hangdok jaba nupi khaktagi oiba fitness center ni Fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari adomna adomgi convenient oiba khudong jaba matam ama yenglaga sanaba lakpiyu Bhai Gurudas Group of Institutions Sangrur Punjab na students khudima ki imagination ki path discover tawbogi mathakta knowledge ki importance matik chana pi ba mafam ni education pi ba khatang natna hayeng yumbiro putokwa institute ni City suara ajinge kali mantu dije musi kali yobso City yoshi ga ni hai masigi yoshidi tata tiskoni ne adudi sanagi mohut yangna sinba yamdre Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Taram nomok seri Manipur dah hendak merak nupi sing hat pergi pau nong makang dan thokli ngarang numidang pung taramat minit kuntralam taba matam da Bisnupur district ki Moirang police station ki manungsan ba kokta kuman thongkong ward number Nepal da mapuroi bena masama ki nupi nongmen kaptun hat kre thaudo da lekhi rebi nupi du ki maming Sarmela bibi sei kuntra taruk apokpa Jalaudin kawi thaudo sil senari ba mapuroi bi maming na MD Safi sahi nepumanga apokpa lekhi draba atol babu sangayampam Sirapur thawal dagini lekhi rebi Sarmela gi apokpa MD Jalaudin phongdokpada makhoi ni launa leinaduna masanupi sei taramdoi surabi amaga sei mapalnom suraba machanupa amaga leire mayanupa Safi Nepal suba Manipur Rifles sa thabak toduna leibani masanupi Sarmela mapamda masa niga punna leibani mayanupa na nupi ahalga loinana sangayumpamda leibani ngarang asi aseng matanja yenglaga thodo si thokbani haike nongna tra nong sipiya na ma halani si anu maglaga mabima adagi kolom thilamba adi thang thilamba mabukta du main tawru doctor da laing kana ka to ai manin phong je de mi mamang dei kai tana ma yamong cha da thabuk to ai mang da sima la umangai ne la umai mangai ne la dum to we lo le ado mai ga machine da pong lon jer mi masa ni le mi ka si to ro da ni wa kan doi kan dok ne wa ai le di ma khan de adum kan to we ai le ta ba yeng ga ma tan ja yeng ga sang
Laikhidrabi Sarmilagi say Mapalum Surba Masanupa Kurbana Mamaga Makoyani Ngarang Tumlingida Mapana Wasena Kaba Faklang Fakai Duna Laga Mamabu Nomina Namduna Kaplamani Hari Asiba Haksang Forensic Science ki team Mama Latuna postmortem Gidamata Police Malakot Cray Miam ki Tabak Toriba Singh Amadi Angalwadi Walker Singh Oiba RTE Act JJ Act Amadi Proso Act Matangda Block Level Workshop Ama Singamaka Sanam Purki Mapalda Leba APSW ki Training Hall Pangtokre National Commission for Protection of Child Rights Manipur Commission for Protection of Child Rights Amasung Manipur State Legal Services Authority na Punna Sinduna Workshop asi Pangtokibani Toromaduda Manipur State Legal Services Authority ki Member Secretary RK Memsa Manipur Commission for Protection of Child Rights ki Chairperson S. Sarat Kumar Child Welfare Committee Imphal West ki Chairperson Thiam Ras Kishore Child Welfare Committee Thawal ki Chairperson K.S. Jitendra Susuga ki S. Sarat Kumar Sarmana Angang amana aranba tawba tarbasu mahapu police na phadna lokaf natraga jail thambayade makoibu government ki observation center thamduna juvenile justice board ki mamangda puthokuna mahaki tungi punsida asumba lambida satnanaba counseling pibu matongtai haiki ज्ञान तालगा ममाम पादसिना मासिदा कोई लेरिबा मियोय खुदिंग खंगनबा म दरकार ओय हाइबगी पांडमदा भारत सरकार की नेशनल कमीशन फॉर प्रोटेक्शन ऑफ चाइल्ड की डायरेक्टिव मखादा अदगा कोई सोशल वेलफेयर डिपार्टमेंट दिगी मणिपुर कमीशन फॉर प्रोटेक्शन चाइल्ड राइट्स सिना मसिगी कैंपेन जे कोई डिस्ट्रिक्ट खुदिंग की चलैबनी अदना हुजिक डिस्ट्रिक्ट खुदिंग जे कोई चटप थुंगबा लोइरे हुजिक ति मोइन हाइरे लेकाई लेकाई दे चलो मरम ने नोइना डिस्ट्रिक्ट लेवल दा वर्क तबुदगी लेकाई दे लेबा मीसिंग सिना हेन मरु ओइरे थोइबा गोतोना जे लेकाई लेकाई थोइ अदुना दे लेकाई लेकाई दे लेबसी ग्रुप ग्रुप जलगा तौरो हाइबगी पांडम दु दा कोई डिस्ट्रिक्ट खुदिंगी विलेज खुदिंगी चटपा होजरे DM College ki Department of Environmental Science amasung CLMA for Water Management na sinduna numitnini sathagadaba Integrated Water Resources Management Strategies and Challenges in Northeast India haibasida national level workshop ama DM College of Science da hokre hawdobgi tharamda DM College of Science ki principal Ramba G Thomas Sharma principal P Ranabir Environmental Science ki head ke Manibhusan Susuraki workshop asigi organizing secretary L Sanjoy Mitaina aikoi gi singi resource management tawdabana khudong sarwa kaya mayoknari karigumba kanda nong khasitang tabaga ising isok thokpa nong tadam matamdana ikangi sekthen kaya mayoknari workshop asina ising matau karamna manage tawgadagi habigi matangda thizinbaga loinana GPS ki matenga loinana ising yokhatpa yaba mafam khangdoktuna maduda thaba paikanabagi matangda recommendation tawgani hari resource person mayam langbire eraga nasigi program sing shida training sing chidai khoi training pi gadaini adu kamai tawna water se manage tawgani adu kamai tawna khoi gi future gi damakta water scarcity thoktana ba kari tawgadagi haibadu nasigi program sing jida nei nagani adu loina na khoi gi GIS ki application ama apply tawreraga sai gi suitable site for check dam sabe se karam ba check dam se koi water integrated water resource management ki part amani aduna check dam se kadai da sabe ya ga dige haibna singba se koi ngasi gi program sida pangthok sagani State sing judicial officer lobda lamdam sing candidate sing oina lobinaba sangnariba political leader okram joina High Court Manipur Chief Justice Taksin Kre Lisingani Taramage August Kungamathoi Musung Mamangsai August Marida High Court na Judicial Officer Amayona Tuan ba Pam Mari Lona ba advertisement Hoki Pam Singa Sigi Damata candidate Neputarun apply Toroki Masing Manungda Tarani Thoidi Manipur gi Mapandagini Housing Leba Manipur Judicial Service Rule 2005 asi Samdoktuna Judicial Officer Sing Lobda Yellow Me candidate Sing Khanbinama Thorangama Sinview Hari 33 kg kongbadagi sangai pat Janims amasung usoi pokpida tingliba line semjingada maramna hayang ayuk pung taretagi nungthil pung mari phawba mai mutkani masina maram oiraga areas na konba consumer singi mai fangloi haina transmission subdivision number 1 gi manager gi serormana khangalakli hoji amukana temurong tang lominasi changi labor solat padagi producing attaba akchak choktarba tumba chaba yaraktaba khong hama nungayaktaba singi dalat Amata Naibu Spidey, Jolip Sir, Amazon, Jolip Capsule with Chinese Navy.
Minister gi machana padu ku thaba Matung da tawzaroi di kaino Saiji TMT bar se latest German technology season aduna state of art factory Guwahati na puthuk chabani masigi bar se han basundokpa product oidana cooling sade taken day mapamil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Vinasya Coaching Center, the best and only trusted coaching center in Imphal. Admission opens for 12 foundation course for classes 6 to 10. Class starts on 6 July 2017. Our toppers are first position Priyanka Morangthem, third position Saha Minas, fourth Rosaria Thonausam and Khushi Kumalambam, sixth position Michael Atom, 20th Kaptintabam Hine Devi and 24th Jasmine Hedison. Hari limited seat. The first Imphal Trade Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw. On 28 July to 10 August, Hafta Council Boom Palace Compound organized by Socialist Students Union of Manipur. For booking contact 8974681027. Amuksan Tranok Sri Makata Boxing Kaksing district ke matangaraba government college sama oriba Manipur college Kaksing ge lakadurba anoba sasanda oja singna karamna larik tambiduna apaba mairoi puthokata ge haibigi matangda college asigi oja singoiba mipama mapangthokre tharmaduda college asigi principal oramba Dr. S Gopal college asigi hojik principal oriba Y Mangol Joksu Sarwaki senior oja singna Manipur mafam kayada leriba college singa sangdamna bada sahi kharasida sothar libasi nungaitwa fawi lakadurba anoba sasana sidagi oja singna tawayawna hona mineduna apaba college nama oina na hona minasi haina phongdoknaki Nambol maibam simangda ngasi pung tara helakpa duwaida gari hum tengjinabadagi mioi hum asopan nangle asopa sing Nambol hospital da kutakta pokalaba matung Imphal da makatana langnaba pukatkre tawdol si mari lena Nambol police na case sama lokatkre laibak thiba tawdok nangkraba gari sing adudi bolero ama Tata Venture ama amasung Tata Tipper mani asopa sing adu Tata Venture da tongpa sing hari KSNA Tengkang character Lamdamasir Labor School Singna uniform yellow me singna supply Toriba Singdagi Lobinaba Hijack Rabasu School Karana Mitop Tagi uniform supply Lorombasi Yamna Lebak Tiban Hari SDJM Harvard School St. Joseph School Singna Mitop Tagi supply Lorombagi Damakta KSA Wakal Taminagabani Lamdamasida Lalol Itik Tozeriba Singbu Sagat Naduna Lamdamasigi Sanwit Lon Kananaba Senmelonda kanaba piduna hinganduna lalolitik asigi sangdaba yadraba workforce masing hangalanduna supam nongpam leitaba singbu tabak pinaba KSNA lokat kiba pirepni amaromda supply singna ready-made fabric phanek na mod sinjinbasi tobiganu masina aikoigi handloom gi pothok oiriba phanek sithanabagi maram oigini KSNA lamdam asigi apikpa sinsang sing hingan nanaba lokhalakliba khongthang asida miyamna sumateng pangbiu hari Kairao Gram Panchayat ki Pradhan Mutum Ramesh Chandrana Khongrangbi local sengwi thabak pakat pahokre all club organizations amasung CSO associations lamdung Kairao amasung Janam Chandroki Khunja Singaloinana Lokhong sengwi thabak asi pakat pani lai committee ki Mut Kangambam Lal Harina Khongasina Khul Singi Lokhom de ising phangali masigi damukta Pradhana sengdokpiba asina Lokhom sing isaudagi kanmangangani Bawon Kampo Zilla Parishad member Jolbai Kasungasu Laktuna Thabo Yangsin ki Khanarok Funal Marings Yaiporoks Maring Dasu Khunja Singh Khosamna Khong Tengthoki Asiang na thawayang na honabache aikoigi lamdamase de leriba aikoigi karaugi gram panchayat ki manung de leriba amasung janam santrok gram panchayat ta leriba parja jingna lau ru chari bala ko lasida ma ki wakan thada biduna asugum thabase pangthok pibogi damuktasu ikai khumna jaraba paran karau gram panchayat ki pradhan ju aikoi miyam hanana thagachari SSA ki Makada Saba Primary School Mari Ziribam ki Tuan Ba Mafam ngasi sangakre school singasi EGS Center Rasu upgrade Tokibani ngasi sangaba ki Toramda MOBC ki Parliamentary Secretary MD Asubudin DC Ziribam Dr. Harmit Singha Pahuja ZEO Ziribam R Thomas Suraki sangakaba school sings adudi
Khadarok Primary School, Singdongs Lakai Part 2 Primary School, is Sonapur Primary Schools amasung is Lalamni Primary School ni. Hadak yakan man nong aduna Supermana cycle thong amang ata thon kibadagi cycle subdivision gi manung sana leiriba khonghong area gi khungang nepurong gi miam khudongcha da basong mayok nare Gundung Torel gi mathak saba thong asina area sigi district headquarter ga samnana ba lifelines amani Valley Bridge asi handaki cyclone moraduna Torban ga taina ba batch tan khairak padagi district administration na section torang lokhat poina thingjin duna lakhibani handaki sawaduna amuk lerai sing senthaki badagi amuk hena sokchen khrabani United Welfare Committees Kangpok gi bhut kangbo mana ngasi thong asi phibam yengsin ga loina miam gi awaba yenglaga state government na thong asi atu matam da samjin bina pukning singsili committee asigi chairman nethangs kibgena kudong sa da mayok nar miam gi yenglaga BJP na lusing ba government na sina atu matam da miyeng sangbiu haiki mayam gi complaints yam la thong si ekoina thong si tekre ta kre na sumta ba Uramodre na chalu bukan na thung se subya yaramdre musi yarbadi khoige sarkar se action su thu banina thung se asu mana soktin ge na se khoi thajaram da ba hujik se amthi na so me masi government da masi asu makhe thung se sokre ba ge khoina report to boy na masi se ISTV thung da khoi ngang jabani Jiribam Higher Secondary School ge lecturer Tararong ge employers identification number phangdabna maram orega oja singna larik takpa toktuna Imphal da laktuna EID number phangna ba khonargani hari school asida pangthokpa pawgi mifam amada oja singna matam sangna sei kongani thoirom oja oiduna lakpadagi handak ikui kuidana regular taraba matungda atei oja sing employer identification number phangduna tolop phawbal longna kre school asigi oja Tararom post creation tawdaba Tawada yarum dabadagi ngasi phawbat number asi phangna leire number phangdriba oja singna tolop amasung employers identification number asi tananaba laik takpugi mahota infalo na laklagani hari machin dadi education si awang mathakta kokadawne quality education kotokan kadawne tawgadawne hena mayam manganga ga jiram high secondary school da leiriba hairiba oja taram musigi ni taita khanbidana phawna leiri maramaduna ekoi jeje school kolaga leibagi matam natre mamaduna apai mayam je punna apai khanare bada chalaga angel phangri phawa angel pitawa lojri phawa na EIN number phangri phawa ko je imphal leiba haina apai khanare loisalap da mori pausing amukana pijre Miam da kana bapi kita scheme kya nam sinduna thamlama kandem tawi matungda torobadi lemna tharo hena Chief Minister N Birena section wapi kre Handloom and Handicraft Development Scheme Commerce and Industries and Textiles Minister T.S. Biswas in a hodro kre Amadi Tamilong District oina metric ton listing mga senba godown oma saragani haina Consumer Affairs Minister Karam Syam na phongdo kre Hoje, Paulo de Este Ministro Paulo Tanslujere, minha tabela singa mukana krumjere.